Pogakso ikai de khunjasingga Indian Army ga funakhre. Pogakso ikai maning lekai gi mi leinadraba maitei yum amada chingnaningai oiba mawongda changlamba Indian Army gi personnel ama village volunteer na farga police ta khusinanaba thorang tawringaida personnel adu laukhatpa lakba tara taruk suba command regiment ki personnel singa miyam ganingai sangdana bata natana funakhre. Angakwa phanglaba funa chainaba gi thawdok sing adugi video footage thuna yangna social media da viral oiraki. Lanmi singa miyam ga khut thanabagi thawdok aduda micham miyam kaya marum sokhi phuna chainabagi thawdok adu police ki personnel sing laktuna khamdok ki amsung miyam na farga thamluba personnel adu police station da puraga chatki thawdok adu gi matang da famgu paun hai lanmi gi personnel adu police station da pusilaba matung command regiment ki kangbu amana lauthokna na bohona bada police ki gate maya da miyam ga chawna mukna bathokhi micham miyam khakta natana police station ki campus manungda lanmi gi personnel sing aduga police ka su phuna chainabagi thawdok thokhi thawdok adugi paw famgadagi additional SP law and order Bisnupur takhelambam saitem su thawdok thokfam da laktuna yengsinki Pogakso ikai police station da village volunteer command regiment officer ama yauna maira fai bisinga wari sanaraba matung mi leinadaba yumda chingningai oiba mawongda leinamba personnel adu suspend tawkhre personnel adugi mathakta akanba action lokolagani haina miyamda thajab pikre amadi khunjasinggi apambasing thabakta onthoklagani haina thajab pibadagi ngasigi thawdok adu yasinaba purakhi ngarang numidang amadi ngasi ayuki thawdok adugi matangda hakthengna thengna hoba village volunteer force Pogakso ikai gi member moirangthe mani ko miyoi amana phongdorakpagi matung ina ngarang numidang chaurakna pung 8 makhairom taba adwaida Pogakso ikai maning laikai gi ningombam kalachan ko bamiyoi amagi leinadaba yumda army gi uniform set pamiyoi kharana thong thugairaga pot launanaba changlambadagi village volunteer singna nomai berel na blank fire tawraga tanabada army gi uniform set pasingadu nanthokuna chenki thawdok adugi makha tarakpa oina ngasi ayuk chaurakna pung 8 khar helakba adwaida ningombam kalachan gi yumda village volunteer singna changduna numidangda army gi uniform set pamiyoi singna changlamba aduda kari pot pu khibagi yengba changbaga loinana numidang nanthokuna chenkhiba maikei adomda khongul liba chatpada kalachan gi yum gi hek mamang da laiba ningombam budi ko ba amagi mi leinadraba yum amada army gi pijol set pamiyoi ama chingnaningai oiba mawongda leirambadagi village volunteer singna faduna wahang pauhang chathaki wahang pauhang chathaba aduda army gi pijol set pamiyoi aduna mahak Assam Rifles ne haina hanjin hairaki matau karamna Assam Rifles na mafam masida laklibano haibagi chingnaba leibadagi makoina Pogakso ikai gi policing phone tawduna kauki miyoi adugi masada magazine yaudaba nongmai ama pairami village volunteer force na miyoi adubu police ta sinana bu hone ringaida Pogakso ikai da leiba tara taruk suba command regiment ki personnel singna village volunteer force na pharba miyoi adu makoi da sinarakna baharaki matamaduda village volunteer force na pharba miyoi aduna mahak command regiment ki personnel ni haina amuk masak taklakhi adubo chingnaba leibadagi command regiment na miyoi adu makoi da sinarakna baharakpadagi village volunteer force na police ta pinana bu honarakpadagi nakal anigi marakta chawna mukna bathokhi maduda command regiment na makoi gi ahenba force kauraga miyam adu khut thaba horki command regiment ki thawng asi yaningde Pogakso ikai da central force thambiraganu lamdam asigi miyamna state force ka loinana khul ngaksarge haiki police station manungda wari sanaba yauruba village volunteer force Pogakso ikai gi member amana phongdorakpagi matung ina command regiment ki officer na mi leinadaba yumda maram taktana changlu personnel adu suspend tawre personnel adu gi mathakta akanba action lokalagani haire loinana Pogakso ikai gi miyamna pamlibasing adu thabakta onthoklagani haina thajaba pirakle haire thawdok adugi paw famgadagi tongan ba mafam singdagi mara paibi amadi village volunteer force kaya su Pogakso ikai da thomjenaraki adubo yasinnabu purakpadagi makha tana thoganingdaba thawdokti thokhidre hairi